Chandel amade Kakching district Ilonabada Laiba ke Molnom khulda Leingak Khang-Handana Sagatlamba Rcc Thong Leingak-Na Thugairagani haina Chief Minister N Biren phongdokhre. Loinena relief camps in the lady ba miyam da nomagi pidi ba sanpam amadi mayri singi mahita manana ba pidi ba sanpam sing hantana pibagi wapam leiti haiba wapam asiyauna DN Hills Department lupa koti lising ani henbagi utilization certificate thada bagi mathakta SIT semduna thigat hangani hairi wapam asi chathari ba assembly mifamgi ngasi wang pahum matamda tuan ba MLA sing hanglakpa wahangi paukumda Chief Minister na house athamkibani Hidamasi matang assembly mifamgi pau lori ba SKTV news ke chief reporter Katrimayum Prem Chand ya khanaba pau chamama Legislative Shuba Manipur Legislative Assembly gi taruk shuba mifamgi ngasi ni chanban numita question answer hour haibadi question hour haina khangnariba wahang pakumgi matamda star question taramathoi lankhalaki haiba taramathoi sigi manungda question taradi hangman nanghauki question sing asi opposition MLA K Ranjitna ani hangki lorana opposition MLA Surya Kumar na ani K Megachandra na ani TS Lokeshwar ama aduga ruling MLA oriba Sham Kumar na ani Nurul Hasan na ama hairiba question sing masing asi hangman nanghauki aduga hairiba question sing asi marakta miyam gi damakta natragana hojujik leiriba irang asida khara chanaba wahang pakum singi manungda khwaidagi maru oiba sing asi Chandel amasung Kakching district ki lonabada leiba ke Molnom village ta Leingak Khang-Handana Sagatlamba Rcc Thong tanja yenglaga Thugairagani haiba Chief Minister gi wafam asisu maru wafam moiri hariba wafam asi MLA ke Ranjit na hanglakpa wahangi paukumda Chief Minister na phongdokhibani hariba thong adu sabada chenaba sing action lawragani hainasu Chief Minister N Biren na phongdokhi aduga hariba thong asi Sagatle haiba khangbadagi security force thajanduna yengchen basu hauki haina Chief Minister na phongdokhi atopa Congress MLA opposition MLA candidate ke topa wahang amadana star question number 247 asini wahang asida hariba si sahi sigi appeal fawda state force ti apun personal machine kayano masida IRB MR civil police commando amasung special commando BDF amadi homework ki machine kayano haiba wafam singsi hangbagalorena hariba wafam wahang asigi pakum tarab matungda supplementary wahang kya amasu hangki hariba wahang asigi pakumda Chief Minister na phudokpagi matungina Leingak-Na thabak lawbugi interviewing matang haidok pahore haidogani haibani aduga magna pikiba pakum sing adugi manungda MR masing asi lising taruk chani hupunipan IRB masing asi lising mapan chahum kulhumdoi aduga civil police commando madi special commando yauraga punna lising tra amerika humda taruk BDF na lising mapan ga chama pumapan home guard na lising amaga chama trainpani haina thamki aduga hariba wafam masida direct recruitment oina kota si hangduno leribasi lising ohumga chanini masigi manungda lising aniga chamri yankai tareti recruitment process haure haibani aduga promotion kota na lising ohumga chahum humda tareni masisu process haure haina kogi Chief Minister na phongdokhi adumapu MLA Ranjit na thabak se kauraga form yam thajan khara lawdaba interview tawdaba haidokdaba sigi matangda punung chisanki masidasu kogi lawkhiba singa sim matang haidok na honagani haibagi thajabasu Chief Minister na pike amamda me ahum lisingani kulhum doidagi ngasi fawbada thokiba irangda leikidaba mioi masing chani kunturuki manungda leikidaba mioi chamaga nimputtaruki imung manungda financial aid oina lupa lakh tra pikre haina Chief Minister na phongdokhre do hariba lemhoriba mioi leikidaba mioi nimpu dugi claim laktaba do masak maming khudokpoda kudong chadaba leibana lemhoriba marfu do piba ngamdabani haiba wafam asi Chief Minister na ngasi wahang paukumi matabna phongdokhi hariba wafam asi opposition MLA okram Surya Kumar na hangba wahangi paukumda Chief Minister na phongdokhibani amaronda relief camp te leiriba mioi shinda nongmagi sisinanaba preparation pham amadi mairoi singi mai masing tambagi fees thinaba piriba senpham singda ahongba leite hanthaba leite miyamna ngangnariba du tongani hanasu Chief Minister na phongdokhi masimak akoigi relief camp te leiriba miyam gi maruiba pausing manda amani adubu hairiba relief camp te leiriba mioi sing marakta leikidaba yarokpa asida miyeng changhaningbagi apambaga loina opposition MLA okram Surya Kumar na hanglakpa wahangi paukumda Chief Minister N Biren na hai relief camp sing leikidaba mioi sing makoi singi karma sing
sorat kumbada mating pangmanasna mokoi tongan mating pibagi wafam leitubu hariba hiramasida miyeng changani haibagi wafam su Chief Minister N Biren thamki aduga Suresh Kumar gi atopa wahang amadana PMGSY gi thabaksi kadai fauba masi pending leidibagi haibagi paukhumda RDNPR Minister Yunam Khemchana COVID amadi hojik oiriba Manipur film masina maram oirikanda pending leiki habi wafam sing thamki tongan figure kyasu maki paukhumda yauki aduga handaka thokiba tongan mafam sing sieng phangnabagi matanga thokiba siga melina ba wahang amada pagi ketigau SG MLA Nurul Hasan hang ko wahang gi paukhumda pagi miyam gi cheng thamkiba aduga hariba thamkiba cheng sing do manghalam bani haiba miyoi ani ke nab Chandra amadi Lelin Changten hariba miyoi ani asi phare mokoi gi mathakta case lokhatle haina KFNPD Minister Shangthem Sushindrona phongdokhre aduga amaromdana opposition MLA GH location halakpa wahang gi paukhumda magna hangi ba wahang aduga marine no paukhumda hana Manipur da Puna Fire Service Station Trampan Lerami du anoba tara amaga hapsel lagani haibagi thajaba duga hapsel lamma thabak hore haina Chief Minister na phongdokhre duga opposition MLA ke immigration halakpa wahang gi paukhum amada mahanga thangalai ba wafam asi Travel Affairs and Hills Development Department da lupa koti lising aniga chama yankai mangaga lak yankai humdoi hariba thabaksing asigi UCP da bagi wafam si pukhaladuna department asi hinglibra haiba wahang asi MLA asina hanglakhi masigi paukhumda Chief Minister na hiram adugi matangda thodok adugi matangda SIT ama shemaga ticket hangani haiba wafam si thamke